ꯍꯔꯥꯎꯖꯔꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤ ꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯄꯥꯕꯨꯡ ꯁꯤꯅꯦ ꯑꯦꯛꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯄꯥꯕꯨꯡ ꯖयꯕꯤꯗ꯭ꯌꯥꯕꯨ इबुंग एनजी अंगोना खुदोल तंबगी तंजादु लौजगी पाबुंग स्टेज तकता हाइबदा निंथुबिरु अमदी नसिगी डायरेक्शन पिबिरिबा नाचोलगी देनंगी इबुंग एनजी अंगोबो हाना बौथुचे चरी पाबु मतम चाने योबिरपा अमदी नसिगी सिंजलांजरिबसिंगना इनवाइट तब मतमदा लाक्तबे यादे याउतबे यादे हाइदुना लाक्पीबगी दबक्तसु नसि फंक्शन असि होदोकपगा लोइनना वेलकम एड्रेस पिबिनबगी दमक्ता कौथोकचगे नसिगी नाचोमदुगी लैनम हाइरिबा म्यूजिक वीडियो असिगी कॉस्ट्यूम पाइबिरिबा इबुंग बिमोलना वेलकम एड्रेस पिबिगनी तदा नसि तंगिरो याबु कोमजरी नसिगी एनजी अंगो प्रोडक्शन की नाचोमदुगी लैनम म्यूजिक एल्बम असिगी रिलीज फंक्शन असिदा पिकलसु पिकना थेंगजु थेंगना मयामना अवाव या खंगबिरगा रिलीज फंक्शन असि मपुंग फाहनबिगदमक्ता जंगिरबिगदमक्ता मयाम बोयमना तारामना ओक्चरी मिंगोइना पंजराबदा सिने गर्ल्स की एक्टर्स की वाइस प्रेसिडेंट अचार्य विद्या अदगी ज्ञानन अदगी मयाम यावरे मथंग मथंग पंदबिदा अदुगा मरुओइना ngasiगी album asigi actors sing Rakesh, Bila, Bonica, Rina makoy miyang buso ay hak taram na okchari ganyan na camera cinematography ki Bon at lagi choreographer mayam bu amam to inin ming panjadra so mayam punna mo ko hak na makeup artist pre makut sangre mayam amam to inin ming panjadra so mayam punna mo ko hak na subsanjaraga ngasigi samlaba thoram asida langgi rakpidamukta welcome tokjari thank you si video Nachomdugi leinam aina semgal padagi semgal nammi sigi maram dakhar haijage ba pada akhoi isai je kano matam amaki 90s ki haitare ta base toraga namjabane aduga si mapum si makni haile si ne sarga nambadi nate adubu matamdugi mana ba haitare ko mam kun honaraga namjabane adu music video sida koi ki punliba actor adagi costume camera adagi tabi mall costume da the frame aduga Rakesh Bon aigi marok moi mam jaudana ngasi function je moi bangam moi aduga kaloi bidana su yam support awe hobdagi aigi kai soini aidi kamaina namdi si takpira thobne aduga मैम लेंबिरकनी मैम पुनमुक्सु याम थागचरी दुगा म्यूजिक वीडियो सिंग बिरागा कमाइना गेम दिस हाइबियो सि हारगा दिनजन जगी मुका चथाजरा पोइना अखिगी इसै से यिंगबना खौरांग नाइनरमनि लोइना आइना खंजे हाइदि मतम सेसु थेंजलकपना मरम होइरागा अदो हजिकसे एकोइ मोमेंटो पीबगी तंजादु लौजगे नसिगी मोमेंटो खुचिनगा दरिबना एकोइगी सिने एक्टर गर्ल्स मणिपुर की वाइस प्रेसिडेंट ओइबिरिबा पाबुंग जयबिद्याना खुदोल सिंग अछि खुदोल तंबिगनी अहानबदा कौथोकजगे नसिगी पाबुंग को कौथोकचरी बाके तंतना खुजिगा सिंगर खत्म होइबना तना म्यूजिक सु इबुंग अथोइ लुवांगना पाइबी मैम खुबाक से अमुक हेन कना खुबी थागचरी मथंगा सिगी एकोइगी नाचोमदुगी लैनम हाइरिबा इसै असिदा कास ओइबिरिबी अमदि ओइबिरिबा इबुंग राकेश खुंदोंबम अमदि इचे बिलांगान थेमबु हाना कौथोकचरी कास्टिंग असिना थोलपा मतमदा मैम खुबाक से इता लेपतना लाबु खुंदोंगे मथंगा कौथोकचरी इचे बिलांगान थेम फजबदा हाइनरिबा मपान नाइट्रगनी मैम अदुना पुमिंग थोगस पिबो ओइना मैम खुबाक सिदि सिम लेप लेप खुंति खुबाक वाला जे आर्टिस्टिंग पुमिंग हन थगिनी को खुबाक खुबले खुंते थागचरी
Mathang asidi ngasigi Nachomdugi leinam hariba music video asida cinematography oibiriba ibum ke bon moirang makoina ngasigi cinematography ki photo ko paibiram bari Nachomdugi leinam lairam dabasi wakte hena kata ko ko hena makoina Nachomdugi leinam te mapung pangan biribani na Thagachari ibum mathang asidi ngasigi Nachomdugi leinam hariba music video asida karamba sathek tawraga phajagani karamna tawraga di hena magun legani haina tawbiriba choreographer ki bam paibiriba ibum boni thonau jom kubak ten kana Tuesday yam de kubak ko se kam ka hawni ko kubak ko dile ko se kubak se wat pamali ko Thagachari mathang asidi music video asida karamba dress setlaga di phajani sigi matang dana kari ohengani yam matang cha jana khambiriba ekoigi costume paibiriba ibung Bimol Taurim will be created by Bimol Taurim. Samsu kudak da dum hawala gala hai. Kuwa yam na wa le mayam de kuwa ki kudak da na kumila kuwa. Prem yam na kuki ready phajadani ngai wa le ke. Thagachari amadi ngasigi mix and master paibiriba ibung bobosna kangla amadi LK Eshum yobiraklaba natraga lakjahela takpire adugu makoi ki tamata sukubati dum khuse yorokse Jun habiriba ibung slowan adu sulakraba Akoi ngasigi music video asida amaki hena mapung pahaliba supporting role of we representing amutang station ta kau khachage wangi matak sida awang wa mutong jale babung dagi hena wangi Thagachari bonika mathang asidi lengtok pirakani Rina Moirangcha yamna reels tagi hendorak tana music video asida supporting ki role of lagba hai se pinna actress apau bhi mo pirakani har ke asaba to binai mathang asidi ekoi supporting role of ki bi ilagte ki pretty oinam lengka Adudi, aikoigi nupagi wainamda supporting role wikiba Motilal Awaijam. Laktaba ngatangan. Aduga ngasigi reels function asida pigasu yamagun lehaliba akoigi golden R gi ibung sing lengkat pirakani. Si golden R no mating pambiramdra kadi hena mating pada go oibu sigai ai kushi kari we gadoni no haibashi khangraba matamne hojikse koida zowa bawara mana sakho mana sanjan leiba yam lubu matam pegi buari da sakon nerba silong da leiba badi tuai actor girls Manipur President Oibiriba Babung Dali Spitz music video tawgera school gi oza oigera ama oigera lebak ki dum tawba amuk changi matam oire lebak musiba masangi aina hajaningi di film tawre music video tawre tu tawre ne kushi kitat da iram da tawdo serious lebak ki dum taw ngasi dilli base kushi police Manipur nik pangamba yauri pegi yam thajadana sir police pegi yanan Manipur da masak khangabu alagi isa tennis inji ango ha base aina adum senadana tumba baw pagdu yaini kanamai hogoke ba ai nuti ga igi morning walking chatle ba angon hogot lo na ena mobile da thai yaw thengano nuhen ga no
adu tawnu aina selaba yam si aina yam numai ngasi sumaina aikoina Nachomdugi leinam kaina puthokdana aidi yeng haiba music video si yeng yam phajai adak sida piriba momentum kam yam di enthoi se masi nung ya ata yam lei color number same besi yam na magul leba habitare adana ango se aina sayri nangi then si talent se losal laga se ganin de bani sanari mai talent se losal laga lei re mo da kari mo khar lei se ni khange angan na si de khangam da yai hanamana langa chu mi se kramai chu hanuman se masa khangja botai la chu ni se yong no ma chaw ni se pya ga ma se upam bi de wi cha so tong le mo ne ada langka da chat pesi kana na chat patare nan thiru wari da hanuman da thri yar ro hai hanuman ndi admai le ga da bana te ne nang ga acho lai gi sakhi le ba acho ba wara mane nang na da ke langka chat pa maro hai ma chat mai ma bun che khang da kwa thla e ba almai to da angu se dil nam da na smai ma sa ma su to ga da bana te ne ga au lam to che na wa da te ne khri yawe ma gi lai ting ting yawe ai na ko dui ne hoji ekoi na section ga da ba si ekoi gi film nam che mani pu gi film hai ta re ai na han ekoi actor sing ye boy ba DIPR office ki auditorium da ai na special ko bijay adda screenplay gi matang da ne na ngam se ada ekoi gi mani pu gi film to tri na ina claim to we what is it to film si mani pu film na te Hollywood gi matok tam yaman ba no ba so MSFDS da ga sam nai bi gi ga sam mai di nai ni yam sing ro bi yam phajare koi mani pu film sa sum te phajare asam da gi ai gi maru mapang sing hai noi mani pu film se ma le yam phajare krai da man ko jing ko che ma le ha ga wai to koi na phane am tor su su khan pu de gi mi khan pu de gi yen ba ya roi sang sang ba ya roi maram di moi ne he la ba na te ekoi ne am he le adu mi ne sing a so ne ekoi na ma sa ne ekoi chi ga shi ku bi roi enom competitive enom cha ma tam ba moi na khan gi do ba adigi talent ta kan da yam khenare lady la pata na am khan na putok ko film khai le masha gi film ne man producer o man na kum ba yai kum di audition ta we actor se mother sana ga da ba kana na kum ga da ke shi audition ta kan da mas yawe producer ba sam yawe ba adu mas khatore ma kum di do ni sumai ta da ai na haje ni di film ma to ma tam da ma gi film ma gi en di khra halani ayam se an so ina halani ai 74 gi theater to re ko noi book film ni then ai film yaw ba se 79 ai gi di film lo hai ko ai na thawai yaw sai ba ni ai khoi da ko na sum lai pa ja ba da Stanislavski na lai ko ai bin 63 to 26 power an haram talent is nothing without discipline hai discipline yaw di talent sa loi ai khoi di maming di pal roi discipline di zero ni khoi da power mangang si discipline zero som da mayam film nam do re na do ingai na kan da lak re ke do re nam lak eh masi shooting lai ba ai shilong lai hai pa actor yaw adu manipur nu shiribra film nu shiribra ai khoi masin bikra bai bo manung da lai ba khoi ma ku samna ga ai dok sige chao re ba Bollywood che ko tingai ne se lan tok sai ne ai ga samjing ma ku ke ko mo de film no ba ma tam dai khoi na shi ba manung da sum spider sum ki ne ga jinga khar ka labuk de ni mo chako ba ka pa ke bai ni di se ke do bai ni number 1 tania ai khoi di am serious ko kam ko ni ai theater su to le ai khoi theater to we yam serious ko to we ai khoi la to we theater se 2023 da su Bharat Ranga Mahotsav man India gi am saw ba NS festival lo lai madu da khan na ko si sa adu gi same place se Minerva na Bengal sim la yam saw bang lai madam thajil am khale January tang tarama de tare ko place adu na taba King Oedipus na ma ko ken da thari
London the Thali, Khaladi London Chatading, where Russia to Salore. One of the Karihani, Yama Serious will say, Equinin, I claim those again. Haven a tickle, how I have the selection of it. Other I quit film Sisune. I quit serious in the sea scripts of Paminasi, Amatoximagi, Taugatapa, screenplay sequency, artist in Sida. Script supervisor is a Kalino. Film number the Jobra, Laudora. Adigi emotional journeys, a quick hunger, Thundabra, actors in script say part, look at the screenplay is a candidate. Say, don't want to have that. Apana, Mahabras in Nameva, Mahabras in Namdorineva. Sakabi, somebody, Madame, the whole ship, films in Namatamda. Mamma the Karile, the Matan the Kaila place, what hunger. Aviminosi, Sakabi, that she was only, Adimamanda character. Kandi, if script 100, Heaven. Script said, truly, come candidate, oh, I swine lap, a swine palom, the swine parapana, the swine paramas, swine palotama. Have she Kandadi never, Adu, without Adu Kandana, Nasi Yakatoni, Thorum to be Ganishia. Yapatoni, Thorum Toraga, November Gitama, the shooting Tariko, Hajaragi, had a penum Tara, that shooting the number never pushes. That's a nebula. I quickly come here, but I look to Kangabra. Adu Sukam Shantigar, Parine. Make up door about where she go. Yes, there from turning. Okay. Take me volume. Ah, but you are sellers and lower shelf. I have Sumana number say, I quit Columbia, may always. Smart actually. Oh, yeah, I have said, Yamte, when what in the tip of. Lighting I have a legany. I know that's how I'm one day. Hello, Jill, Tarana by Pilum Tenga. She casting over by spring up with shillings in over. Hello, Capalaga, Mother Bounce to a number of things they ever question. A sucking but leinam by that question, films it in the kingdom. Me lang in a gathering. I come on the films I couldn't come the one. I think I'm late. A power writers and scholars in the Kayhan. Hey, how women the proper show. My tongue there no mind the way. Acting those proper chap at the end. I shall how begin no position of the Torinum. Automasitana of one of the I come with the land of White. She was talking with drivers. 100 key, a quick gold free on the Titan. Future external the Yautico. Other question Graham. My question Hamba, Tamuda. I should invite Dr. Zale, and I'm the Palm Chapa hanging. None cup pane, no pane, sounding the neck, I didn't come in the pine line. No one. None Palm Chapa, I gave her. A cup and a pine line. Good. Was I out there hanging? Come on, lies under the lady, some money. Couple you will, but have you look at the couple? Hey, get a question. Gold medal, I hope the big gold medal, no, the Villaga is in the man, pass out of such in a money gold medal forever. I did a whole day, but don't eat my ship, I told me. It thinks you're seeing Chatina Louis, she may hear me, she will have like the game. Discipline, Aduni, Adania, Adunia, Hamadam. Come quite important so in a hand. I didn't return the Kume. Astava Nanga. Discipline you never. I put out my children. I should not talk it was no. Discipline without the shooting the lateral. Discipline I have said, I have discipline I have seen was out of Paramba, Bevaram, Political. I not told but about the discipline you were the high and great authority and I see the keep handling right. Much discipline over. What's the light? I don't make. I don't know, up in that they can call him without Koyam, she says. A crab I won't know later, but it can call with the machine that asks no one can open house. A way of listening, how would it get? How would it go? I am certain a high begin Loibu Nairo, Yam Yame, a queen of Glasgow, Mama Toroga, the Comium Tanaga, and a Kanga in the day. I know come the Babilana, come here only, Gannon, come here only, Gannon, come the way, come. A Comium Chip operation dinner, the Manipuri or Bama Pamjaba. I did live out on Chie. A Comium Shilang, the Polip Shanghai Festival, or any festival, our machine, in the Dorman. Mawali near Peshe. At the touching, she often Kitan Kanjachi, of a film for Tokshe. I'm a Hajake, I put costume fibers in Hajake.
script by you. Makeup na script by the ay makeup to su yani khagi ba makeup artist so afabu ko bine moi the pidar kana bini long from the makeup kha thajang pa khran option adagi dialogue she ai kana mai jaga ke changai bai she dialogue she section da ba ko che no ko gi base angan sin dialogue ta khante ma di ai gi yani pa ko la ai gi pa ko sin na de hai kai da la le bila lupan yan pa hai da imam pa hai da Sumba Hagataba, Hero to say, I'm at a hungry of no idea. Can I well like congratulations? Nayamada, Nabum, I don't know. Sumba, this Saroge, I shall get or again after I come from Chairman than Hanai and Boda, Repetonium Seminary, Mashisu Pakalas Iron. You will talk with that. I shot Saroge, I shut the rege, I have a share Mashia, Mashim Gasha Hag. Sumai to the now make up touch and don't tulu dobune, Sandon Tilu Dobunis, Brakapana take on, Kankantini, like Rumba, Maun, or no winner long, no Maraka, like Rumas and don't Sando let anyone go into Givera, make Givera, and in Japanese and Dolan, Mintore. But she is going to have here. I the one who won't do Maun between the Rova. To mum that is and don't deliver. Nibas and Nibi sat in the Eva. Madi Kango Mani when I ging. You got I guess you have in the expressing set. When the second set, turn down on me. Mundang doesn't do the glum. Mundang doesn't do it in a row. I don't say 8 thing of an ever. Mundang of Saladi and sat for over. He that did it till the Sandondo, Umang Mericano Avenue. Tilam dedication show you, but Tilumini shows you. I made it up with Shumba says, Sandon Tender shows. I give costume. You like that. Bimole ko bimol costume che mo lo tar bla ya hanjan na ha costume ke na te da costume da pwede sana risti whole entire actress ni costume to wo ke no cancel no to ni na protagonist ni pin chan bang cha mo to adu script se pai ga de hayeng shooting cha ko group whatsapp lai ni ko hayeng shooting tam du si shin kya no sin number 23 ne 30 na du kana kana changi adu da changi ango changi adu di What is Shimano Park and the Hail Lumbo, the picture location I could be away. I don't have it all. I do put it all. Have you all who was a clear? So I had it never. I hear of Ganda, Lumbo in the Yahweh. I don't get my head and portrait. See a little one, but I think it's Pidum layer. So my dog now swimmers in chair, and cut as I have any. So Manunga hot wrong over Yahweh, a quick luncheon chat. Make up the makeup key with the diagram, a salad was a diagram. Be a malacta should director and I. She look like a man toba. I'll describe supervisor cinematan and Duchini. Jamatan and Duchini in the height of Patina Tobodovni. Mayam say, a question, Pilama holding the scripture letter and the Maru about artistic pull of the Spanish discussion, Toran and the Pilams is well to Tajani and Kale. She had an illusion to get ticket. Naturally, Pabum Pabum Hina. The source is again and I'm a photographer and a power director. I'm a bureau and I dig it. Nachomdugi leinam haina mingthonjaba music video asibo saruk yabiriba amadi manglim singdiriba ojaguru amadi aigi baru pang punamakpo ko lona kurumjari aroi boina akoi video asi mayam punama yeng bagi matam adu dobjagi. Thank you. Congratulations to team Nachomdugi leinam matung tarang pada su sidagi hena phajaba mayam ma puthokpiro amadi akhoi gi makeup paibiriba prantiam amadi costume da ibung bimol adigi supporting role lobiriba imanabi sing adigi akhoi gi director apaw mayam su leire aduna matung tarang pada su pabung gi ngasai gi highway ki ba wahai sing da lawson biraga tungda su manipur film amadi music video sing bu mayam id manipur se kadai bu yau nangam bagi habida utpiro haina haizagi aigi maikaidagi hojik music video asi release tawagi tamja du laujage mayam pumnamakku aiki maikaidagi su amka hana thagachari.
ipongda sanajava alang ipongda sanariba Nachomdugi leinam dura dari nungsivi nantagi konje lili konthangna tapada aigi 그대로게 Karamba mahau phangba oige yam nungai habde ngai hek loi baga film oina ui music video oina udi ba asagi ningsing ngakpa ahal lori gi nahar gi lakwa yam phajaba haidi isei si yeng matamda yam sangba isei di min manga khak oiramani adu yam sang journey mun khak akhoina kari haini akoi emotional journey haib tare actor sing sigi chapchana pore yam nungai bam khak oina thamjage video sigi music video sigi matang de ado Nachomdugi leinam se myam pung pha kra phajaba su aduga film oina su butho haninge aigi mota di ama yengakpada makha sangda haning bado hoi ado mai to ne pabung mota di kamai yam lurisina film oina limit di sum uba aduga torok kadul matam dugi se yam legi 1970 mata ambassador car scenery gi Nachom scenery gi madugi pose khoi da phangda banina wagadaba adu mayam se lakat pona bada migi di camera box har bi na particular film mi damta adu mayam do akhoida available orga di yam phajaba film am koi bi yagani na khale ai mot de Nachomdugi leinam hariba music video se suki matin nungai hariba isei se music video se yong matam da yam sang ui khoina sei si yam phajana ui film oina ujai sei mal halak tab do ado bai kai haning si matang da Nachom sigi leinam haiba si Nachomdugi leinam haiba si aina sauning ise sauning badan hoge director yam sauning kai gi puthok tabagi toino puthok tabagi mana am puthorok base magi number oeba haidi yam phajai habani da aina haise seng sabda haibani sauning haibadi yam toina tawdabagi man masang na puthorok base yam phajai haiba minute mari manga gi isai sitaba matam da koi isai oina udre tungan ba short film am oina film asang bo oina ure madul chaliba emotional journey actor singduna tawriba nipim chadun tawriba nipam chadun tawriba urubda khudi isai jina background music orga film am oina ui habani ada lighting design am phajai man taw sangona taw lighting othokna phajagre aduga khagi day light nataba dangi kari khari yawidana yam phajai aduna I film oina tawani haiba isei music video haisi asuki matik phajagre nga sigi se aduna ai di film oina ui haijerisini sigi adune akoi su sigi isei se film oina putho haninge adu pabung su putho haningi ko yengbiri ba pamda magna su nga sigi Nachomdugi leinam se isei oina yengbira matungda release tawra matung yengbira matungda film oina putho ning batara ga di comment tang haidi NG angogi mana yauna ba ka film oina putho biro nai biro am changda film oina putho halasi Nachomdugi leinam hairiba music video se film oina putho halasi haina khomyam changda thank you thagachari ba Daganan ngasi da angogi release function asida lakpi basi yamna nungaijai aduga daganan su afawba director amane haina khanjai ko ado sumaina da angogi production se daganan gi su haidi kai wakhan lei haidi da angona tawrse fajare na lobra daganan gi wakhan haidi director ani magni ko da kai wakhan thamina ango se hana aina dum thengna ko dagi magi ba haidi dum mayang mana da pot am dum willingness dum lei da ina ꯊꯕꯛ ꯇꯧꯕꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯐꯤꯜꯁꯤꯗ ꯆꯠꯄꯅꯦ ꯃꯥꯅ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯀꯅꯦꯛ ꯇꯧꯕꯗꯣ ꯑꯣ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯗꯣ ꯑꯗꯨꯒꯤ ꯃꯃꯤꯗꯨ ꯑꯗꯨꯝ ꯇꯥꯔ ꯂꯥꯛꯑꯦ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯉꯣꯟꯅ ꯅꯣꯡꯃ ꯑꯦꯗꯥꯍꯟ ꯑꯩ ꯁꯤꯒꯨꯝꯕ ꯏꯁꯩ ꯑꯃ ꯇꯧꯋꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗꯤ ꯃꯥꯒꯤ ꯀꯨꯏꯁꯨ ꯀꯨꯏꯔꯦꯗꯅ ꯀꯩꯅꯣꯝ ꯄꯣꯁꯇꯔ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯑꯗꯨꯝ ꯑꯩꯅ
like tꯧꯕꯗꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯑꯗꯨꯝ any ꯀꯩꯅꯣꯝ ꯂꯩꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯉꯣꯗ ꯑꯩꯁꯦ editing ꯑꯃ ꯆꯠꯂꯨꯔ ꯆꯪꯉꯛꯄꯗ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯎꯔꯦ ꯄꯣꯠꯁꯦ ꯎꯕꯗ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯔꯤꯌꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕꯀꯣ ꯅꯪ ꯃꯃꯥꯡꯗ ꯋꯥꯔꯛ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯈꯟ ꯃꯈꯟ ꯃꯌꯥꯝꯗꯩ ꯐꯖꯕ ꯂꯣꯏ ꯌꯥꯎꯏꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛꯅꯦꯁ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯄꯨꯔꯥ ꯑꯩꯉꯣꯟꯗ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯇꯣꯉꯥꯟꯕ ꯑꯃ ꯃꯥꯒꯤ ꯁꯨꯡꯇꯧ ꯇꯧꯈꯤꯗ꯭ꯔꯤꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯑꯃꯨꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯀꯥꯁ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯔꯥꯀꯦꯁꯁꯦ ꯖꯁ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯝꯕ ꯁ꯭ꯇꯨꯗꯦꯟꯅꯤ ꯄꯥꯁ ꯑꯋꯦ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨꯒ ꯔꯥꯀꯦꯁꯀꯤ ꯂꯨꯛꯁꯇꯨ ꯃꯥꯅ ꯄꯨꯔꯥ ꯄ꯭ꯔꯣꯇꯦꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯨꯛꯁ ꯑꯃ ꯆꯦꯟꯖ ꯇꯧꯍꯜꯂꯛꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯣ ꯑꯉꯥꯡꯁꯦ ꯍꯦꯔꯣ ꯑꯣꯏꯕ ꯌꯥꯔꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯖꯁ ꯑꯩꯈꯣꯏ ꯕꯤꯂꯥ ꯍꯥꯏꯔꯣ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯩ ꯑꯩ ꯏꯁꯥꯃꯛ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯔꯛꯄꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯝ ꯂꯣꯏꯅ ꯀꯦꯕ ꯑꯗꯩ ꯀꯣꯁꯇ꯭ꯌꯨꯝꯗ ꯉꯁꯥꯏ ꯗꯥꯕꯤꯃꯣꯟꯅ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯉꯁꯥꯏ ꯀꯩꯅꯣ ꯑꯩ ꯏꯁꯥꯁꯨ ꯑꯣꯏꯔꯛꯄꯒꯤ ꯑꯃ ꯀꯅꯦꯛ ꯇꯧꯕꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯁꯦ ꯐꯖꯗꯦꯒ ꯍꯥꯏꯕ ꯂꯩꯇꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯑꯦꯜꯕꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯤꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯦꯕ꯭ꯔꯤ ꯁꯣꯔꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯔꯒ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯂꯩꯅꯥꯆꯣꯝꯗ ꯌꯥꯝ ꯉꯥꯎꯕ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯉꯣꯅ ꯄꯨꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯅꯥꯆꯣꯝꯁꯦ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯥꯔꯠ ꯗꯥꯏꯔꯦꯛꯁꯟ ꯃꯥꯒꯤ ꯄ꯭ꯔꯣꯞꯁ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯑꯃ ꯂꯩ ꯀꯩꯒꯤꯅꯣꯗ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕꯗꯣ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯌꯦꯡꯉ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯑꯃ ꯆꯥꯛꯄꯗꯣ ꯉꯁꯥꯏ ꯄꯥꯕꯨꯡꯅꯁꯨ ꯊꯝꯕꯤꯔꯝꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯉꯣ ꯑꯦꯜꯕꯝꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯄꯥꯏꯔꯤꯅꯤ ꯑꯗꯨꯑꯣꯏꯁꯨ ꯑꯩꯈꯣꯏ ꯑꯉꯣꯒꯤꯁꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯀꯣ ꯑꯗꯩ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯎ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯈꯨꯗꯤꯡꯃꯛ ꯇꯤꯝ ꯋꯥꯔꯛꯇꯨ ꯀooperation ꯄꯤꯕꯒꯤ ꯃꯃꯤꯗꯨ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦꯕ ꯍꯣꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯖꯒꯦ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯗꯤꯔꯦꯛꯇꯔ ꯑꯃ ꯊꯥꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯕꯛꯅꯦꯀꯣ ꯊꯥꯒꯠꯆꯔꯤ ꯗ꯭ꯌꯥꯒ꯭ꯌꯥꯅꯟ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯏꯁꯩ ꯄ꯭ꯔꯤꯃꯤꯌꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯦꯁ ꯀꯦ ꯃꯉꯥꯡꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯆꯦ ꯄꯨꯁꯄꯔꯥꯅꯤꯒ ꯑꯗꯨꯒ ꯏꯕꯨꯡ ꯑꯊꯣꯏꯅ ꯁꯛꯄꯁꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯁꯤꯡꯒꯔ ꯑꯃꯅ ꯁꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯊꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯀꯝꯄꯣꯖꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩ ꯊꯦꯡꯅꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯗ ꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯈꯔ ꯇꯥꯔꯦ ꯑꯗꯩꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯦ ꯄꯨꯁꯄꯔꯥꯅꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯍꯥꯟꯅꯗꯒꯤ ꯐꯪꯗꯕ ꯃꯍꯥꯎ ꯑꯃꯈꯛ ꯁꯤ ꯏꯁꯩꯁꯤꯗ ꯐꯪꯉꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯐꯖꯩ ꯑꯉꯣꯅ ꯐꯖꯅ ꯌꯥꯝ ꯑꯉꯣꯒꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯍꯣꯟꯅꯣꯡꯗꯝꯕ ꯑꯗꯩ ꯃꯌꯥꯝ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯃꯥꯁꯨ ꯌꯨꯅꯤꯛ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯝꯃꯦ ꯑꯗꯨꯒ ꯁꯤ ꯄꯤꯛꯆꯔꯦꯁꯟꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯣꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯕ ꯑꯃꯈꯛ ꯎꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯁꯦ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯡꯒꯔ ꯑꯅꯤꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯌꯥꯝ ꯐꯖꯩꯅ ꯂꯣꯏ ꯇꯥꯛꯄꯤꯔꯛꯑꯦ ꯉꯁꯥꯏꯗꯒꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯍꯨꯝ ꯄꯨꯏꯌꯦꯕꯀꯣ ꯎꯔꯦꯗꯅ ꯉꯁꯥꯏ ꯏꯕꯨꯡꯅꯁꯨ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯄꯨꯕ ꯚꯤꯗꯤꯑꯣꯒꯁꯦ ꯄꯥꯛꯅ ꯎꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯎꯗꯦꯀꯣ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯗꯤ ꯍꯥꯏꯗꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝꯒꯤ ꯇꯤꯝꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯁꯤꯒꯤ ꯑꯁ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯐꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯍꯌꯦꯡ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯁꯤꯗꯤ ꯍꯦꯟꯅ ꯈꯪꯉꯅꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯄꯨꯔꯛꯄꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯦꯖ ꯐꯦꯛꯇꯔꯒꯤ ꯊꯨꯒꯥꯏꯔꯛꯄ ꯌꯥꯎꯔꯤꯗꯅꯀꯣ ꯑꯁꯤ ꯌꯥꯝ ꯃꯥꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯌꯨꯅꯤꯛ ꯑꯣꯏ ꯇꯣꯉꯥꯟ ꯇꯥꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯇꯧꯔꯛꯀꯅꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯕꯤꯔꯤꯕꯤ ꯑꯅꯤꯁꯤꯁꯨ ꯀꯦꯔꯦꯛꯇꯔꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯗꯣ ꯄꯨꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯨꯁꯟꯅꯅ ꯌꯥꯝ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯍꯌꯦꯡ ꯃꯌꯥꯝꯅ ꯌꯦꯡ ꯈꯪꯕꯤꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯕꯤꯔꯅꯤ ꯃꯌꯥꯝꯅ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯐꯤल्म ꯑꯣꯏꯅ ꯑꯣꯟꯊꯍꯟꯅꯤꯡꯕ꯭ꯔꯥ
Natra, Mane, film mo on dahaningi ko. Mane. Aduna sigumba Manipurgi ID unique oiba video ma'am puhalak pasida somda sunungai ba phorongani hani khali maitai macha moina. Aduna ma'am na support video sigumba akoi gi Manipurgi mani amabu sigumba thakta yauna music video faza faza puhalak pagi damakta hainingai leitena su thagachari NG angogi team bu. Hojik aina mo yani se faraga video namge tawbane chatkena maming si yam noni mai ta athoi athi ka athoi ai de kana na athoi ara kene sorry ton Dana nang si yat ben. ngasai gi isai do faza khibra Ngasai isai do. Ai di kano film mo na malo hai tare ko. Ado film mo ram da hai tare. Taseng ai di film ni kai no ho buga isai yeng sila ko film mo na tori si khai tare no khale. isai release ni ara ga film release oi ni ga ado yam phajai hai tare. Yam na mong tai. khoi ta athi gi di ke hai ni ga ꯐꯖꯩꯌꯦ ꯁꯤꯡꯒꯔꯁꯨ ꯏꯆꯦꯕꯨꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅꯔꯦꯅꯀꯣ ꯑꯗꯨꯒ ꯗꯥ ꯊꯣꯏ ꯍꯥꯏꯗꯅ ꯀꯛꯆꯤꯡꯗꯒꯤ ꯁꯤꯡꯒꯔꯁꯦ ꯑꯗꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯇꯥꯕꯗ ꯅꯨꯄꯥ ꯑꯣꯏꯇꯥꯔ ꯂꯨꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏ ꯍꯥꯏꯕꯗ ꯑꯥꯏꯔꯟ ꯚꯣꯏꯁꯀ ꯍꯥꯏꯇꯥꯔꯦ ꯌꯣꯠꯀꯤ ꯈꯣꯟꯖꯦꯜꯒ ꯍꯥꯏꯇꯥꯔꯦ ꯂꯨꯝ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯗꯥꯉꯣꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯇꯤꯡ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯥꯏ ꯂꯥꯏꯇꯤꯡ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥꯕꯗꯤ ꯋꯥꯅꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯍꯥꯏꯗꯤ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯒ ꯑꯔꯤꯕ ꯉꯥꯛꯇꯒꯤ ꯇꯥꯏꯞ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯣꯁꯇ꯭ꯌꯨꯝꯁꯨ ꯐꯖꯩ ꯑꯗ ꯁꯤꯗ ꯍꯦꯟꯅ ꯐꯖꯍꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯅꯤꯁꯦ ꯐꯖꯕꯤꯅꯦ ꯇꯧꯔꯤꯁꯦ protagonist ani se somna mingam ta habiro Aige. nte ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯅꯤ ꯀꯩꯅꯣ ꯕꯤꯂꯥꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯗꯥ ꯔꯥꯀꯦꯁꯀ kaino ga wami yade ka ꯗꯥ ꯔꯥꯀꯦꯁꯀꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯥꯁꯦ ꯃꯀꯣꯏ ꯍꯥꯞꯄꯅꯦꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯗꯦꯕ ꯑꯁꯦꯡꯕꯅꯤ ꯃꯀꯣꯏ ꯍꯥꯞꯄꯗꯩ ꯉꯁꯥꯏ ꯀꯅꯥꯅꯣ ꯁꯤꯅꯦ ꯈꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯄꯨꯝꯅꯥꯟ ꯆꯠꯂꯒ ꯍꯦꯛꯇ ꯑꯗꯨ ꯕꯤꯂꯥꯕꯨꯗꯤ ꯑꯗꯨꯝ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯔꯦ Devi labudi fazabagi lairabi hainare ni yana khangra ek tak thorak dum hit chat bado anwai adigi da ango hidaga kumjale haidi babung na su hairam bado ante dagen an hairam bado babung ga dagen an hairam haite haidi da ango gi se ek taw matam dum number oina dum legi ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯇꯧꯊꯣꯔꯛꯄꯁꯦ ꯄꯥꯛ ꯇꯧꯗ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯝꯈꯛ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯗꯣꯛꯇꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯉꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯀꯨꯝꯁꯜꯂꯦꯗꯣ ꯈꯪꯕ꯭ꯔꯥ ꯐꯤꯂꯝ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯖꯅꯤꯡꯉꯤ Okay, comment film oina puthokbiro mayam haji comment matam toslamo thagachari thoi hagi to ton hagi to sorry akin jalakra ado moi ni sing asi aina far video na bane aduga ai bodyguard oina lakpane ko ma'am ai far ga video ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯒꯤ ꯔꯦꯁ ꯃꯆꯨꯁꯦ ꯁꯦꯁꯦꯅ ꯍꯥꯏꯅꯔꯛꯄ thagachari ton kai dole nang pina sawni so Nachomdugi leinam ngasigi Nachomdugi leinam hari ba isai se akoi ngasai release tawa matam da yinga matam yam phajagre acting do yam phajagre bo kai supporting role oi taraga su supporting yaw ta taraga di main lead se mapung pha loi dine bo ko aduna sigumba isai sida kumbagi khutong cha phang ba se kai phawai khangde yam nungai haidi film gi line yam pam jaiba sumaina dango na yamna chawba phida natraga su haidi aigi oina di yamna ahan boy yam chawre na khanjare bo ko haidi sumaina dango na ya pick asu pick na sumaina puthok pi ba se yam harawe thank you dango ado matung ta ba da su dum project pullaga achaw myam su tawminna je si haijage song gi di ke hani ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯗꯥꯉꯣꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯐꯖꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯕꯤꯕꯁꯦ ꯗꯥꯉꯣꯗꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯑꯃ ꯁꯣꯏꯅ ꯇꯥꯔꯒꯁꯨ ꯁꯤ ꯇꯧꯗꯣꯏꯅꯤ ꯌꯥꯝ ꯁꯦꯝꯗꯣꯛꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤ ꯍꯥꯏꯖꯒꯦ Nachomdugi leinam ngasigi Nachomdugi leinam hariba music video asigi saksuda ai hentok pathok na phajahalibi ngasigi makeup artist Premthiam aina Premthiam haise engon di halam dai ne bako aina minga ko jading bato sa phagi dawani da ado ngasigi sigi Nachomdugi leinam se myam ngasai ai di harak matam da film oina puthokninge film oina puthohaninga sigi matang da hana film oina puthohaningbra natraga puthohaning dabra na ro isa aingondda aigi wakhandadi pudi puthohaninge ado puthokpa kanda ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯉꯟꯕ 19 ꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ
ꯋꯥꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯅ ꯑꯅꯧꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯉꯁꯥꯏ ꯏꯁꯩꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯨꯋꯥ ꯈꯨꯕꯗꯣ ꯑꯗꯨꯝ ꯊꯃꯣꯏ ꯄꯦꯟꯖꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝꯁꯤꯗ ꯁꯤꯒꯨꯝꯕ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯝꯗ ꯁꯣꯝꯅ ꯃꯦꯀꯞ ꯑꯣꯏꯅ ꯄꯥꯏꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩ ꯐꯥꯎꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯍꯧꯔꯛꯏꯕ ꯑꯣꯏꯕꯅꯤꯅꯀꯣ ꯉꯁꯥꯏ ꯑꯍꯟ ꯑꯣꯏꯕꯒꯤ ꯁꯤꯟꯒꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯩꯗ ꯄꯣꯛ ꯍꯧꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯒ ꯀꯩꯅꯣ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯗꯥꯡꯉꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯗꯥꯡꯉꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯥꯒ ꯇꯥꯟꯅ ꯗꯥꯡꯉꯣꯁꯤ ꯄꯣꯛ ꯍꯧꯕ ꯑꯍꯜ ꯂꯝꯅ ꯄꯣꯛ ꯍꯧꯕꯁꯦ ꯀꯥꯏ ꯖꯒꯥꯗ ꯍꯧꯅꯤ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞꯁꯦ ꯈꯨꯏꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯆꯦꯟꯖ ꯂꯥꯛꯄꯁꯦ ꯗꯥꯡꯉꯣꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯇꯧꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯤ ꯃꯄꯥꯁꯤꯗ ꯐꯪꯖꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯩ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯈꯤꯕ ꯏꯕꯨꯡ ꯕꯣꯅꯤ ꯃꯤꯡꯁꯦ ꯁꯈꯤꯇꯣꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕꯅꯦꯀꯣ ꯃꯌꯥꯝ ꯕꯣꯅꯤ ꯅꯠꯇꯦꯀꯣ ꯁꯈꯤꯇꯣꯝꯕꯤꯅꯤꯀꯣ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯁꯦ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯁꯣꯝꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕ ꯐꯪꯕꯁꯦ ꯀꯩ ꯐꯥꯎꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯕꯤꯔꯛꯄꯁꯦ ꯗꯥꯡꯉꯣꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯌꯥꯝꯅꯁꯨ ꯐꯩ ꯀꯩꯒꯤꯅꯣꯗ ꯗꯥꯡꯉꯣꯁꯦ ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯗ꯭ꯔꯅꯦ ꯑꯗꯣ ꯁꯣꯝꯒꯤꯁꯨ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯔꯤꯕꯅꯤꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯋꯥꯕꯗꯤ ꯈꯤꯇꯪ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯋꯥꯔꯨꯕꯗꯨꯅ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯑꯍꯨꯝ ꯎꯗ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯣ ꯀꯦꯔꯦꯛꯇꯔꯁꯦ ꯗꯥꯡꯉꯣꯅꯁꯨ ꯗꯤꯔꯦꯛꯁꯟ ꯑꯣꯏꯕꯤꯔꯦ ꯀꯃꯥꯏꯅꯗꯤ ꯁꯥꯒꯠꯈꯤ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯒꯠꯄꯁꯦ ꯑꯍꯥꯟꯕꯗ ꯗꯥꯡꯉꯣꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅꯗꯤ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯂꯤꯕ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯣꯏꯕꯅꯤꯅ ꯏꯁꯩꯁꯦ ꯄꯨꯔꯥ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯗꯕꯤ ꯑꯗꯒꯤ ꯑꯦꯛꯇꯤꯡ ꯉꯥꯛꯇ ꯆꯠꯂꯁꯨ ꯑꯃꯨꯛ ꯐꯖꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯏꯁꯥꯗ ꯌꯥꯝ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯒꯗ꯭ꯔꯥ ꯑꯗꯒꯤ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯗꯥꯡꯉꯣꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃꯗ ꯈꯣꯡꯗꯥꯕꯤꯔꯛꯑꯣ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯁꯤꯡꯒꯔ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄ ꯐꯪꯖꯕꯁꯦ ꯀꯩ ꯐꯥꯎꯕꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯏꯁꯩ ꯄꯥꯝꯕꯅꯤꯅ ꯏꯁꯩ ꯁꯛꯄ ꯐꯪꯕꯗ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯁꯤꯒ ꯀꯌꯥꯔꯛ ꯁꯨꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯣ ꯁꯣꯝꯒꯤ ꯏꯁꯩ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯍꯨꯝ ꯁꯨꯕ ꯊꯥꯏꯅ ꯑꯃ ꯁꯛꯈ꯭ꯔꯦ ꯊꯥꯏꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯏꯅꯕꯨꯗꯤ ꯅꯠꯇꯦ ꯊꯥꯏꯅ ꯌꯥꯝ ꯃꯥꯜꯂꯅꯤ 2015 ꯑꯃ ꯁꯛꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯒ ꯃꯥꯌꯣꯛ ꯇꯣꯝꯕꯣꯏꯒꯤ ꯍꯥꯏꯅ ꯐꯤꯂꯝ ꯑꯃ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯑꯗꯨꯒꯤ ꯑꯃ ꯁꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ 2015ꯒꯤꯗꯣ ꯑꯩꯗꯤ ꯉꯥꯏꯈꯤꯅꯤ ꯍꯥꯏꯅ ꯉꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯁꯛ ꯑꯣꯏꯅ ꯎꯗꯕꯤꯗ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯔꯨꯔꯤꯁꯤꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦꯅꯦ ꯏꯕꯨꯡꯁꯦ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯏꯗꯤ ꯏꯁꯩ ꯑꯐꯥꯎꯕ ꯃꯌꯥꯝ ꯁꯛꯆꯕꯤꯔꯛꯑꯣ ꯑꯃꯗꯤ ꯁꯤꯡꯒꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯤꯔꯣꯀꯣ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯏꯁꯩ ꯁꯛꯄ ꯐꯪꯖꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯏꯁꯩ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯗꯥꯡꯉꯣ ꯏꯁꯩꯁꯤꯁꯨ ꯃꯥꯅ ꯏꯕꯅꯦꯕ ꯂꯤꯔꯤꯛꯁꯦ ꯑꯗꯣ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯃ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩ ꯅꯤꯇꯦꯁ ꯂꯨꯋꯥꯡ ꯍꯥꯏꯅ ꯑꯗꯣ ꯃꯥꯒ ꯇꯧꯔꯀꯥꯟꯗ ꯏꯁꯩꯁꯦ ꯁꯦꯝꯕ ꯍꯧꯔꯛꯄꯁꯦ ꯚꯤꯗꯤꯑꯣꯒꯤ ꯀꯟꯁꯦꯞꯇꯨꯁꯨ ꯌꯥꯎꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯖꯅꯤ ꯈꯣꯠꯅꯤ ꯇꯧꯔꯒ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥ ꯌꯥꯎꯔꯀꯥꯟꯗ ꯏꯁꯩ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯁꯦꯝꯃꯤꯟꯅꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯏꯁꯩ ꯈꯛꯀꯤ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯚꯤꯗꯤꯑꯣꯁꯤꯅ ꯌꯥꯝ ꯊꯤ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯩꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯁꯟ ꯇꯧꯖꯕꯗꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯗ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯋꯥꯈꯜꯁꯦ ꯄꯥꯈꯠꯇꯅ ꯂꯩꯖꯕꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯀꯥꯟꯗꯗꯤꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯣꯜ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯛꯄꯤꯔꯣꯅ ꯍꯥꯏꯖꯒꯦ ꯏꯁꯩ ꯑꯣꯏꯅ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯒ ꯇꯦꯛꯇꯣ Nachomdugi leinam duna Nachomdugi leinam duna ꯑꯗꯨ ꯈꯛꯇ ꯃꯇꯦꯛ ꯑꯃ ꯈꯛ ꯑꯗꯨ ꯃꯧꯗꯩ ꯁꯜꯂꯛꯑꯒꯦꯀꯣ Malang ipongda sanajava Nangi choira samlang lakta Yauri ningolgi ningtivi na chomsu
Nachomdugi leinamduna Nachomdugi leinamduna Tamjake ꯐꯖꯗ ꯑꯣꯇꯣ ꯇꯨꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯁꯤꯅꯤꯀꯣ ꯑꯁꯦꯡꯕ ꯁꯤꯡꯒꯔ ꯍꯥꯏꯕꯁꯦꯀꯣ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ Thank you. ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡ ꯔꯥꯀꯦꯁ ꯈꯨꯟꯗꯣꯡꯕꯝ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯣꯝꯅ ꯑꯦꯛ ꯇꯧꯕ ꯐꯪꯕꯁꯦ ꯀꯩ ꯐꯥꯎꯕꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯁꯤꯌꯔ ꯑꯃ ꯇꯧꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯦꯟꯖꯤ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯑꯦꯟꯖꯤ ꯌꯦꯡꯉꯣ ꯍꯥꯏꯔ ꯈꯪꯅꯕ ꯑꯩꯒꯤꯗꯤ ꯗꯥꯡꯉꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣই ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯇꯧꯕꯤꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯣꯏ ꯑꯗꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯁꯣꯝꯒꯤ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯆꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯍꯥꯏꯕ ꯑꯩꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯗꯣ ꯃꯇꯦꯡ ꯍꯥꯏꯖꯒꯦ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯋꯥꯈꯟꯗꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡꯒꯤ ꯋꯥꯈꯟꯗ ꯁꯤꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯔꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯄꯣꯄꯨꯂꯔꯤꯇꯤ ꯁꯥꯒꯠꯄꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯖꯁꯦ ꯁꯤꯁꯤꯗ ꯑꯣꯏꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯦꯁꯃꯛꯁꯨ ꯍꯥꯏꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯏꯁꯥꯃꯛ ꯑꯦꯛ ꯇꯧꯈꯤꯕꯅꯤꯅ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅꯁꯨ ꯑꯦꯛ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯅꯧꯕ ꯑꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯗꯨꯝ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯣꯏꯕꯁꯨ ꯑꯣꯏꯖꯔꯣ ꯋꯤꯁ ꯄꯤꯖꯔꯝꯒꯦꯀꯣ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯌꯥꯝꯅꯁꯨ ꯐꯖꯩ ꯐꯤꯂꯝ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯁꯣꯝꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯇꯧꯖꯔꯤꯁꯦ ꯑꯗꯨ ꯔꯤꯂꯤꯁꯁꯦ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯇꯧꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯕꯤꯔ ꯃꯇꯝꯗ ꯅꯪꯒꯤꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯇꯧꯋꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏ ꯌꯥꯝ ꯆꯨꯅꯩ ꯑꯗꯨꯅ ꯅꯪ ꯁꯤꯅ ꯐꯤꯂꯝ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯛꯀꯤ ꯀꯩꯅꯣ ꯒꯨꯗ ꯆꯥꯟꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯃꯌꯥꯝꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯉꯥꯏꯔꯁꯦ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯀꯃꯦꯟꯇꯀꯣ ꯀꯩꯅꯣꯝꯇꯁꯨ ꯍꯥꯏꯖꯍꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯔꯥꯒꯤ ꯀꯩꯅꯣ ꯑꯣꯏꯗꯕ ꯏꯁꯩꯁꯦ 19th ꯁꯦꯟꯆꯨꯔꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕ ꯗꯥ ꯕꯤꯃꯣꯜ ꯀꯣꯁꯆꯨꯝ ꯑꯣꯏꯔꯤꯁꯦ ꯃꯥꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯤꯡꯃꯛꯇꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯗ꯭ꯔꯦꯁ ꯄꯪꯁꯤ ꯁꯦꯠꯆꯟꯕ ꯌꯥꯗꯕꯀꯣ ꯃꯥꯅ ꯑꯆꯧꯕ ꯁꯞꯄꯣꯔꯠ ꯃꯇꯦꯡ ꯇꯧꯋꯦ ꯑꯗꯩ ꯃꯦꯀꯞꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯝ ꯊꯤꯌꯥꯝ ꯃꯥꯅ ꯑꯆꯧꯕ ꯁꯞꯄꯣꯔꯠ ꯑꯃ ꯃꯇꯦꯡ ꯑꯃ ꯇꯧꯕꯤꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯗꯥꯕꯣꯟ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯍꯧꯖꯤꯛ ꯇꯧꯕꯤꯌꯦꯕꯀꯣ ꯇꯥꯃꯣꯟ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯤꯝꯋꯔꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯌꯧꯔꯛꯄꯁꯦ ꯉꯝꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯩꯔꯝꯒꯗꯕ ꯍꯥꯏꯗꯤꯀꯣ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯛꯇꯔ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯌꯥꯎꯕꯤꯔꯤꯕ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯎ ꯃꯌꯥꯝ ꯂꯣꯏ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝꯁꯦ ꯀꯅꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯣ ꯀꯅꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯣ ꯂꯤꯔꯤꯛꯁꯇꯤ ꯀꯅꯥꯅ ꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯉꯝꯈꯤꯔꯣꯏ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯕꯨꯡ ꯑꯦꯟꯖꯤ ꯑꯉꯣ ꯃꯌꯥꯝꯅ ꯗꯥꯡꯉꯣ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯥꯗ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝꯅ ꯎꯕ ꯃꯇꯝꯗꯁꯨ ꯍꯦꯟꯅ ꯈꯪꯒꯅꯤꯀꯣ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯀꯦꯔꯦꯛꯇꯔ ꯃꯈꯜ ꯄꯨꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯌꯥꯝ ꯄ꯭ꯂꯣꯠꯇ ꯁꯥꯒꯠꯂꯛꯄꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯗꯥꯡꯉꯣ ꯋꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯥꯟꯅꯔꯒ ꯇꯧꯋꯦꯀꯣ ꯏꯁꯩꯁꯦ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯊꯣꯏꯒ ꯄꯨꯟꯅ ꯇꯧꯔꯒ ꯏꯁꯩꯁꯦ ꯏꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯤꯇꯤꯁꯇꯅ ꯑꯉꯥꯡ ꯑꯃꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯨꯔ ꯄꯥꯜꯂꯒ ꯈꯣꯠꯂꯒ ꯁꯦꯝꯃꯦ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯃꯇꯝꯁꯤꯒꯤ ꯅꯝꯃꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯦꯕ ꯑꯩꯅ ꯈꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯣꯁꯇ꯭ꯌꯨꯝ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯦꯀꯞ ꯇꯧꯔꯤꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯇꯥꯟꯅꯔꯒ ꯇꯧꯈꯤꯕꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯑꯃ ꯅꯝꯕꯗ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯅ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔꯒꯤ ꯃꯊꯧ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯁꯤꯗ ꯀꯩ ꯊꯝꯁꯤꯒꯦ ꯀꯩ ꯄꯣꯠ ꯁꯤꯖꯤꯟꯅꯁꯤꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯗꯣ ꯑꯗꯨꯒꯤ ꯊꯕꯛꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯦ ꯌꯧꯔꯛꯏꯅꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯨꯃꯥꯏꯅ ꯉꯁꯤ ꯃꯌꯥꯝꯗ ꯎꯠꯄ ꯉꯝꯃꯤꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯦ
ambassador say hojikti amta unadreba karai digi thiruraga tawri si thibadsu yamna matam yam chang haitare si thibasida shooting schedule jom yam thapto ineba si gari ji thibagi thauba yai ba gari ji thibada ko je workshop sim yam ko ba gari thauba yai ai si gum workshop na su khangi da gari kaya kaya moi da hangnare tawda hangnaraga amuk gari amasung leire har kan da amuk ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅꯗꯕ ꯌꯥꯝ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯔꯒ ꯒꯥꯔꯤ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯤꯇꯨꯡꯁꯤꯗ ꯂꯦꯞꯄꯦꯕ ꯒꯥꯔꯤꯁꯤꯒꯤ ꯃꯒꯨꯟꯁꯦ ꯒꯥꯔꯤꯁꯦ ꯂꯩꯕ ꯀꯥꯟꯗ ꯀꯩꯅꯣ ꯁꯨꯇꯤꯡ ꯁꯦꯗꯨꯜꯁꯦ ꯂꯦꯞꯄꯦ ꯑꯗꯨꯒ ꯇꯧꯋꯦ ꯁꯨꯇꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯒꯥꯔꯤꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟꯁꯦ ꯌꯥꯎꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯗꯥꯉꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯩꯅ ꯈꯜꯂꯤ ꯐꯤꯂꯝ ꯑꯣꯏꯅꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯄꯗꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯅꯒ ꯁꯥꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯤꯂꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯣꯟꯂꯤ 5 to 6 minutes ꯈꯛꯇꯅꯦꯕ ꯑꯗꯨ ꯐꯤꯂꯝ ꯑꯣꯏꯅ ꯁꯥꯡꯉꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯗꯤ ꯋꯥꯒꯗꯧꯗꯤ ꯃꯥꯜꯂꯦ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯁꯦꯝꯒꯠꯄ ꯃꯐꯝ ꯊꯤꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯖꯦꯠꯇ ꯃꯌꯥꯝ ꯊꯥꯗꯔ ꯇꯧꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅꯀோ ꯑꯗꯨ ꯇꯧꯕꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯄ꯭ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯅꯁꯨ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯗꯥꯉꯣꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅꯀꯣ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯦ ꯄꯨꯊꯣꯛꯄꯤꯔꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯗꯥꯉꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯁꯨ ꯄ꯭ꯔꯣꯖꯦꯛ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯃꯥꯏ ꯋꯥꯏꯐ ꯇꯦꯝꯕꯣꯏ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯅꯦ ꯑꯗꯨ ꯏꯆꯟ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯥꯏꯕ ꯇꯣꯝꯕꯣꯏꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯤ ꯃꯥꯏꯕ ꯇꯣꯝꯕꯣꯏꯁꯦ ꯑꯩꯈꯣꯏ ꯃꯃꯤꯡ ꯑꯣꯟꯖꯔꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤ ꯇꯣꯟ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯈꯨꯠꯁꯤꯟꯅꯕ ꯍꯥꯏꯁꯦ ꯍꯟꯗꯛ ꯆꯍꯤ ꯑꯣꯏꯗꯣꯏꯔꯥ ꯍꯟꯗꯛ ꯆꯍꯤꯗꯤ ꯁꯣꯏꯗꯅ ꯁꯤꯟꯅꯔꯦ ꯑꯣꯀꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯝꯇꯪꯒ ꯍꯪꯖꯒꯦ ꯉꯁꯥꯏꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯁꯦ ꯅꯥꯆꯣꯝ ꯑꯅ ꯄꯜꯂꯤꯗꯅ ꯑꯗꯨꯒ ꯅꯥꯆꯣꯝꯒꯤ ꯉꯥꯛꯇꯅꯦꯕ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯅꯥꯆꯣꯝꯁꯦ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄ꯭ꯔꯤꯖꯔቭ ꯇꯧꯕꯒꯤ ꯇꯟꯖꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯗꯤ ꯃꯈꯟ ꯄꯨꯊꯣꯔꯛꯄꯁꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯂꯩꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯀꯪꯕ ꯆꯥꯟ ꯊꯤꯔꯒ ꯇꯧꯔꯤꯅꯦꯕꯀꯣ ꯑꯀꯪꯕ ꯂꯩꯖꯥꯟ ꯊꯤꯔꯒ ꯀꯩꯅꯣ ꯅꯥꯆꯣꯝ ꯑꯅꯧꯕ ꯁꯦꯝꯕꯁꯦ ꯑꯀꯪꯕꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯤꯔ ꯅꯝꯃꯦ ꯑꯀꯪꯕꯁꯦ ꯃꯥꯟꯅꯕꯅ ꯑꯅꯧꯕ ꯑꯃꯨꯛ ꯁꯦꯝꯕꯗꯀꯣ ꯍꯥꯏꯗꯤ ꯗꯥꯕꯤꯃꯣꯜ ꯀꯣꯁꯇ꯭ꯌꯨꯝ ꯇꯧꯔꯤꯁꯤꯅ ꯃꯥꯁꯦ ꯑꯀꯪꯕꯁꯤꯒꯤ ꯃꯁꯛꯁꯦ ꯃꯥꯟꯅꯕꯅ ꯃꯥꯅ ꯁꯤ ꯑꯀꯪꯕ ꯂꯩꯕ ꯑꯩꯈꯣꯏꯅ ꯅꯝꯕꯁꯦ ꯑꯀꯪꯕꯁꯦ ꯁꯦꯝꯗꯣꯛꯈ꯭ꯔ ꯃꯥꯅ ꯁꯥꯎꯋꯦꯕ ꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤ ꯀꯔꯤ ꯂꯩꯅꯣ ꯃꯥꯅ ꯋꯥꯆꯦꯞꯀꯤ ꯁ꯭ꯇꯦꯇꯁꯇꯒ ꯊꯝꯕꯒ ꯁꯤ ꯀꯩ ꯃꯥꯜꯂꯤ ꯁꯤ ꯀꯩ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯌꯥꯝꯁꯤꯗ ꯍꯪꯉꯦ ꯑꯗꯒꯤ ꯃꯦꯀꯞ ꯄ꯭ꯔꯦꯝꯒ ꯃꯥꯒ ꯇꯧꯔꯒ ꯃꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯒ ꯋꯥꯆꯦꯞꯇ ꯀꯩꯗ ꯇꯧꯔꯒ ꯌꯥꯝ ꯋꯥꯅꯗꯤ ꯇꯧꯋꯦ ꯍꯥꯏꯗꯤ ꯅꯥꯆꯣꯝꯁꯤꯗ ꯁꯦꯝꯅꯕ ꯅꯥꯆꯣꯝꯁꯤꯁꯨ ꯂꯩ ꯁꯨꯇꯤꯡꯅꯤꯅ ꯂꯩ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯤꯅ ꯄꯠꯊꯔꯛꯏꯗꯅ ꯑꯗꯨ ꯂꯩꯁꯦ ꯃꯌꯥꯝꯅꯦꯕ ꯄꯨꯔꯛꯏꯁꯦ ꯑꯗꯨꯒꯤ ꯁꯨꯇꯤꯡ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯆꯟꯁꯤꯡ ꯑꯗꯒꯤ ꯕꯣꯅꯤꯀꯥ ꯍꯣꯏ ꯔꯤꯅꯥ ꯍꯣꯏꯁꯦ ꯃꯣꯏꯗꯁꯨ ꯂꯩ ꯃꯌꯥꯝ ꯄꯨꯍꯜꯂꯦ ꯏꯃꯥꯟꯅꯕ ꯂꯩ ꯃꯌꯥꯝꯁꯨ ꯃꯣꯏꯗ ꯄꯨꯂꯞ ꯄꯨꯍꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯝꯈꯤ ꯑꯗꯣ ꯗꯥꯕꯤꯃꯣꯜꯗꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯖꯕꯅꯦꯕꯀꯣ ꯈꯤꯇꯪꯒ ꯈꯦꯠꯅꯕ ꯌꯥꯗꯕꯅꯦꯕ ꯃꯥꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯣꯁꯇ꯭ꯌꯨꯝ ꯇꯧꯕ ꯃꯇꯝꯗ ꯑꯃ ꯆꯥꯟꯅꯍꯟꯗꯕꯗꯣ ꯑꯣꯏꯗꯕꯅꯦ ꯑꯗꯨꯝ ꯆꯥꯟꯅꯍꯟꯕꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯗꯥꯕꯤꯃꯣꯜꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯑꯗꯨꯝ ꯐꯥꯎꯔꯦꯅ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯔꯦꯅ ꯈꯟꯖꯩ ꯑꯗꯣ ꯗꯥꯉꯣꯗꯗꯤ ꯈꯪꯖꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏ ꯈꯟꯖꯩ ꯗꯥꯉꯣ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯗꯤ ꯃꯥꯂꯦꯝꯁꯤꯗ ꯁꯩꯒꯥꯛ ꯀꯥꯏꯅ ꯑꯝꯇꯪ ꯑꯣꯏꯍꯜꯂꯛꯑꯣ ꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯍꯪ ꯍꯪꯒꯦꯅ ꯂꯦꯞꯃꯤꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯛ ꯈꯪꯉꯒ ꯂꯩꯔꯕ ꯆꯦ ꯄꯨꯁꯄꯔꯥꯅꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯊꯦꯡꯅꯒꯦꯁꯦ ꯄꯥꯛꯅ ꯐꯪꯗꯕ ꯐꯤꯂꯝ ꯔꯤꯂꯤꯁꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯦꯛꯇ ꯊꯦꯡꯅꯒꯦꯁꯦ ꯐꯪꯗꯕ ꯑꯗꯣ ꯉꯁꯤ ꯗꯥꯉꯣꯒꯤ ꯏꯁꯩ ꯔꯤꯂꯤꯁꯁꯤꯗ ꯆꯦꯆꯦꯁꯦ ꯂꯥꯛꯑꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯗꯣ ꯌꯥꯝ ꯊꯕꯛ ꯆꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯆꯦꯆꯦ ꯑꯗꯣ ꯗꯥꯉꯣꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯌꯦꯡꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯆꯦꯆꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯁꯩꯁꯨ ꯑꯗꯒꯤ ꯁꯨꯔꯁꯨ ꯂꯤꯔꯤꯛꯁꯨ ꯑꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯖꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯆꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯑꯉꯣꯒꯤ ꯏꯁꯩꯁꯦ ꯍꯥꯟꯅꯁꯨ ꯃꯥꯅꯁꯨ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯏꯁꯩ ꯚꯤꯗꯤꯑꯣꯒꯤ ꯅꯠꯇꯕꯗꯀꯣ ꯏꯁꯩꯁꯤꯒꯤ ꯑꯣꯏꯕ ꯁꯦꯝꯒꯠꯂꯛꯄꯗ
ꯑꯉꯣꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯃ ꯌꯥꯎꯋꯦ ꯁꯤꯗꯤ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯉꯣꯒꯤ ꯂꯤꯔꯤꯛꯁꯨ ꯑꯣꯏꯕꯀꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯕꯨꯗꯤ ꯌꯦꯡꯖꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯏꯁꯩꯁꯦ ꯌꯥꯝ ꯃꯇꯦꯛꯁꯤꯗ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯂꯣꯏꯔꯛꯄꯗꯀꯣ ꯅꯥꯆꯣꯝꯗꯒꯤ ꯂꯩꯅꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯀꯩꯅꯣ ꯁꯛꯑꯒꯦ ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯒꯦ ꯌꯥꯏꯌꯦ 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 ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯩ ꯃꯇꯦꯛꯇꯣ ꯂꯥꯏꯟꯗꯣ ꯍꯣꯏ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯃꯇꯦꯛꯇꯣ ꯈꯤꯇꯪ ꯑꯩ ꯉꯪꯉꯒꯦ ꯑꯩꯅ ꯁꯤꯡꯒꯔꯅꯤꯅ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯌꯦꯁ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯩ ꯋꯥꯅꯤ Nachomdugi leinam yauri ningthibe nachomsu yauri ningolgi ningthibe nachomsu ꯑꯩ ꯉꯥꯎꯕꯅ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯏꯟꯇꯤꯡꯒꯜꯁꯦ ꯆꯦꯆꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯆꯦꯆꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯕꯤꯂꯥ ꯉꯁꯤꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯉꯁꯥꯏ ꯍꯅꯨꯕꯤꯒ ꯁꯥꯕꯗꯣ ꯑꯗꯨꯒꯁꯨ ꯄꯛꯆꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯉꯁꯤꯒꯤꯁꯦ ꯉꯁꯤꯒꯤꯁꯦ ꯏꯁꯩꯁꯤꯒꯤꯁꯨ ꯀꯣꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯅꯔ ꯑꯣꯏꯕꯤꯔꯤꯕ ꯗꯥꯕꯤꯃꯣꯜꯅ ꯇꯧꯕꯤꯕꯅꯤ ꯉꯁꯤ ꯑꯩꯅ ꯁꯦꯠꯆꯩꯁꯤꯁꯨ ꯗꯥꯕꯤꯃꯣꯜꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯌꯥꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯀꯞꯁꯤꯁꯨ ꯌꯥꯝꯅ ꯐꯖꯈ꯭ರೆ ꯑꯗꯣ ꯁꯤꯒꯨꯝꯕꯗ ꯑꯉꯣꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯔꯦꯛꯇꯔ ꯃꯦꯀꯞꯁꯦ ꯁꯥꯔꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤꯁꯨ ꯑꯃꯨꯛ ꯁꯥꯔꯛꯑꯦ ꯑꯗꯒꯤ ꯊꯥꯏꯅꯒꯤꯁꯨ ꯑꯃꯨꯛ ꯁꯥꯔꯛꯑꯦ ꯃꯤꯛꯁ ꯑꯣꯏꯅ ꯇꯧꯕ ꯀꯔꯦꯛꯇꯔ ꯑꯣꯏꯅ ꯌꯥꯎꯋꯦ ꯁꯤꯒꯤꯁꯤꯗ ꯍꯥꯏꯗꯤ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯍꯅꯨꯕꯤ ꯁꯥꯔꯛꯄꯁꯤꯗꯕꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡ ꯁꯥꯕꯁꯦ ꯋꯥꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯁꯦ ꯋꯥꯕꯗꯤ ꯑꯝꯇ ꯋꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯀ꯭ꯔꯤꯌꯨ ꯑꯦꯟ ꯀꯥꯁ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯗꯤ ꯑꯃꯒꯤ ꯑꯋꯥꯠꯄꯁꯨ ꯑꯃꯅ ꯑꯗꯨꯝ ꯃꯦꯟꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅꯕꯨ ꯋꯥꯠꯂꯦ ꯑꯃꯅ ꯍꯦꯛꯇ ꯃꯦꯟꯈꯠꯂꯛꯄ ꯑꯃꯅꯕꯨ ꯋꯥꯠꯂꯦ ꯑꯃꯅ ꯍꯦꯛꯇ ꯎꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯍꯅꯨꯕꯤ ꯁꯥꯕ ꯐꯪꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔꯁꯦ ꯑꯥꯔꯇꯤꯁ ꯑꯃꯗ ꯍꯦꯛꯇ ꯄꯥꯛ ꯍꯦꯛꯇ ꯐꯪꯒꯟꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯀ꯭ꯔꯤꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯤꯕꯅꯦ ꯗꯥꯉꯣꯅ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯑꯦꯛ ꯇꯧꯕꯗ ꯋꯥꯠꯀꯦ ꯍꯥꯏꯕꯗ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯔꯣꯜ ꯑꯃ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯍꯩꯖꯔꯒ ꯇꯧꯖꯕ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯌꯦꯡꯕꯤꯕꯅꯦ ꯗꯥꯉꯣ ꯍꯣꯏꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯀꯤ ꯃꯈꯥꯗ ꯑꯗꯒꯤꯗꯤ ꯗꯥꯕꯣꯟ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯕꯤꯃꯣꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯒ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯨꯇꯤꯡ ꯇꯧꯕꯗ ꯑꯣꯏꯔꯁꯨꯀꯣ ꯑꯋꯥꯕ ꯍꯥꯏꯁꯦ ꯑꯝꯇ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯆꯦ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯑꯊꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯤꯕ ꯏꯄꯥ ꯑꯊꯣꯏꯅꯁꯨ ꯏꯁꯩ ꯁꯛꯄꯤꯕ ꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒ ꯑꯦꯛ ꯇꯧꯃꯤꯟꯅꯈꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯕꯣꯅꯤꯀꯥꯅꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯇꯤꯅꯦ ꯑꯗꯨꯒ ꯔꯤꯅꯥꯒ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯇꯤꯂꯥꯜꯒ ꯇꯥꯃꯣꯇꯤꯂꯥꯜꯁꯤꯅ ꯑꯩꯅ ꯇꯥꯃꯣꯇꯤꯂꯥꯜꯅ ꯑꯗꯨꯝ ꯀꯧꯖꯕꯅꯦ ꯃꯣꯇꯤꯂꯥꯜ ꯑꯩꯈꯣꯏꯖꯝ ꯃꯌꯥꯝꯅ ꯈꯪꯅꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯔꯥꯀꯦꯁꯀꯤ ꯃꯃꯥꯟꯅꯕ ꯁꯥꯈꯤꯕꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯤꯝꯅꯦ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯕꯣꯅꯤ ꯑꯗꯣ ꯃꯥꯅꯁꯨ ꯁꯈꯤꯇꯣꯝꯕꯤ ꯍꯥꯏꯔ ꯈꯪꯅꯕꯗꯣ ꯃꯌꯥꯝꯅ ꯁꯈꯤꯇꯣꯝꯕꯤ ꯍꯥꯏꯔ ꯈꯪꯅꯕꯤꯕ ꯑꯩꯒꯤ ꯏꯄꯥꯁꯤꯒ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯑꯃꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯃꯅ ꯁꯣꯏꯔꯦ ꯑꯃꯅ ꯍꯦꯛꯇ ꯎꯔꯛꯄ ꯍꯥꯏꯗꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯑꯃꯗꯧꯅꯀꯣ ꯁꯨꯇꯤꯡ ꯇꯧꯃꯤꯟꯅꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯃꯤꯟꯅꯈꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯅꯥꯆꯣꯝꯗꯨꯒꯤ ꯂꯩꯅꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯔꯦꯛꯇꯔ ꯄꯨꯕ
isay amane haijage ko aduna mayamna su support to bio sigumba yamna magun leiba isay release tawrakpa kansa ai khoina sumaina interview loba phangjaba sisu khoi su laiba phabane aina khanje thagachari che bila matung su hena aphaw actress amoi biro mayamna su hairiba isai se support to bio meeting ta bio na gi mai kai dagi haisage aduga mayamna su NGO production gi makha da puthok chaba Nachomdugi leinam hairiba isai se mayam sung soi soi dana meeting ta bio Yauri ningulgi ningthi be na chumsu